ꯅꯨꯡꯊꯤꯟꯗꯣ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯏ꯫ ꯂꯩꯁꯥꯕꯤꯒꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯁꯤꯜꯂꯝꯃꯤ꯫ ꯑꯍꯜ ꯁꯥ ꯌꯦꯟ ꯆꯥꯗꯕꯁꯤꯡꯒꯤꯁꯨ ꯅꯤꯡꯊꯤꯅ ꯃꯆꯨ ꯇꯥꯅ ꯁꯤꯜꯂꯝꯃꯤ꯫ ꯆꯪꯂꯩ ꯁꯅꯥꯒꯤ ꯀꯥꯗꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯨ ꯆꯥꯔꯤ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯆꯥꯕ ꯌꯥꯎꯔꯤ꯫ ꯍꯦꯂꯦꯅꯥꯁꯨ ꯃꯥꯒꯤ IG ꯑꯦꯀꯥꯎꯟꯗꯒꯤ ꯂꯥꯏꯚ ꯊꯥꯔꯗꯨꯅ ꯆꯪꯂꯩ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯧ ꯌꯦꯡꯒꯦ ꯍꯥꯏꯔꯤꯌꯦ"꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯅꯣ? ꯂꯥꯏꯚ ꯊꯥꯔꯤ IGꯗ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯂꯦꯅꯥ ꯆꯪꯂꯩ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯃꯌꯥꯝꯗ ꯆꯪꯂꯩ ꯁꯅꯥꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯆꯪꯂꯩ ꯁꯅꯥꯒꯤ ꯃꯁꯛ ꯎꯕꯗ ꯂꯥꯏꯚ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯀꯣꯃꯦꯟ ꯃꯊꯪ ꯄꯤꯁꯤꯜꯂꯛꯏ꯫ ꯃꯥꯕꯨ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯉꯥꯡꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯉꯥꯡꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯥꯡꯅꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯐꯝ ꯈꯔꯗꯤ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯈꯔꯗꯤ ꯑꯗꯨꯃꯛ ꯉꯥꯡꯅꯔꯤꯕꯅꯤ꯫ ꯍꯦꯂꯦꯅꯥꯁꯨ ꯆꯪꯂꯩ ꯁꯅꯥꯗ ꯌꯦꯡꯂꯒ, "ꯀꯣꯃꯦꯟ ꯄꯥꯎ ꯄꯤꯀꯅꯥꯎ"꯫ ꯀꯧꯔꯛꯂꯤꯕ ꯃꯤꯡꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥ ꯏꯪꯉꯛꯅ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯍꯦꯂꯦꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, "ꯉꯍꯥꯟꯕꯅ ꯍꯥꯏꯔꯤꯅꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯃꯥꯅ ꯄꯤꯀꯅꯥꯎ ꯀꯧꯏ, ꯀꯧꯕ꯭ꯔꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯔꯤꯕ ꯂꯥꯏꯚꯇꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯎꯅꯅꯕ ꯃꯑꯣꯡꯗ ꯍꯦꯂꯦꯅꯥꯅ ꯄꯥꯏꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯂꯥꯏꯚ ꯌꯦꯡꯂꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯀꯣꯃꯦꯟ ꯄꯤꯔꯛꯏ꯫ ꯀꯣꯃꯦꯟꯁꯤꯡꯗꯨ ꯍꯦꯂꯦꯅꯥꯅ ꯄꯥꯏ꯫ "ꯎꯁ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯤꯀꯅꯥꯎ ꯀꯥꯏꯅ. ꯏꯅꯝꯃꯒ ꯃꯤꯡꯗꯨꯒ ꯌꯥꯝ ꯊꯤꯟ ꯆꯥꯟꯅꯩꯌꯦ. ꯑꯦ ꯗꯥꯉꯥꯟꯕꯗꯤ ꯃꯤꯡ ꯊꯣꯟꯕ ꯌꯥꯝ ꯍꯩꯅ. ꯑꯁ ꯃꯤꯡꯁꯦ ꯅꯨꯡꯁꯤꯃꯜꯂꯤ. ꯑꯩꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯄꯤꯀꯅꯥꯎ ꯀꯧꯒꯦ"꯫ ꯍꯦꯂꯦꯅꯥꯅ ꯄꯥꯔꯛꯂꯤꯕ ꯀꯣꯃꯦꯟꯁꯤꯡꯗꯨ ꯇꯥꯔꯒ ꯆꯪꯂꯩ ꯁꯅꯥꯗꯨ ꯅꯣꯛꯏ꯫ ꯍꯦꯂꯦꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ, "ꯅꯪꯒꯤ ꯃꯤꯡ ꯍꯪꯉꯛꯏꯌꯦ ꯄꯤꯀꯅꯥꯎ". ꯆꯪꯂꯩ ꯁꯅꯥꯗꯨ ꯐꯣꯟ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯃꯤꯡꯁꯦ ꯆꯪꯂꯩ ꯁꯅꯥ ꯀꯧꯋꯦ ꯃꯌꯥꯝ". ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯀꯣꯃꯦꯟ ꯄꯤꯁꯤꯟꯅꯔꯛꯏ, "ꯋꯥꯎ ꯃꯤꯡꯒ ꯁꯛꯀ ꯌꯥꯝ ꯆꯥꯟꯅꯩꯌꯦ. ꯗꯥ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯦ ꯅꯨꯄꯤ ꯈꯟꯕ ꯌꯥꯝ ꯍꯩꯀꯣ. ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯒꯤ ꯆꯪꯂꯩ ꯁꯅꯥꯅ ꯃꯁꯛ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ. ꯚꯣꯔꯁꯨ ꯀꯩꯅꯥꯁꯨ ꯃꯁꯛ ꯑꯅꯤꯃꯛ ꯂꯣꯏꯅ ꯆꯥꯟꯅꯩꯗ. ꯗꯥ ꯉꯥꯟꯕꯅ ꯏꯅꯝꯃꯗ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ"꯫ ꯀꯣꯃꯦꯟꯁꯤꯡꯗꯨ ꯎꯔꯒ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ, "ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯃꯗꯤ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯩ. ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯎꯕꯗ. ꯑꯗꯨꯒ ꯗꯗꯥꯅ ꯑꯩꯕꯨꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦ". ꯃꯥꯅ ꯋꯥꯍꯩꯗꯨ ꯍꯦꯛ ꯍꯥꯏꯈꯤꯕꯒ ꯆꯤꯡꯁꯥꯡ ꯉꯥꯟꯕꯒꯤ IG ꯑꯦꯀꯥꯎꯟꯗꯒꯤ ꯀꯣꯃꯦꯟ ꯑꯃ ꯁꯠ ꯄꯤꯔꯛꯂꯝꯃꯤ, "ꯅꯨꯡꯁꯤꯃꯜꯂꯤ ꯄꯤꯀꯅꯥꯎ". ꯀꯣꯃꯦꯟꯇꯨ ꯎꯕꯗ ꯆꯪꯂꯩ ꯁꯅꯥꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯅꯣꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯂꯦꯅꯥꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯩ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯤꯗꯤ ꯍꯦꯟꯃꯜꯂꯤꯀꯣ ꯅꯪ ꯍꯦꯟꯃꯜꯂꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ". ꯂꯥꯏꯚ ꯌꯦꯡꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯆꯤꯡꯁꯥꯡ ꯉꯥꯟꯕꯒꯤ ꯀꯣꯃꯦꯟꯇꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯀꯣꯃꯦꯟ ꯃꯊꯪ ꯄꯤꯁꯟꯅꯔꯛꯏ꯫ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯋꯥꯆꯦꯞ ꯁ꯭ꯇꯦꯇꯁꯇ ꯀꯩꯗ ꯊꯥꯒꯠꯅꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯂꯩꯃꯁꯨ ꯀꯥꯗꯨꯗ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯀꯩꯀꯩ ꯑꯋꯥꯠ-ꯑꯄꯥ ꯂꯩꯔꯤꯒꯦ? ꯀꯩꯀꯩ ꯍꯥꯞꯄꯛꯎꯒꯦ"꯫ ꯆꯪꯂꯩ ꯁꯅꯥꯅ ꯐꯠ ꯈꯨꯝꯂꯛꯏ, "ꯑꯩꯒꯤ ꯃꯣꯃꯣ ꯈꯤꯇ ꯄꯥꯝꯃꯤ". ꯅꯂꯩꯃꯗꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯩꯔꯤꯕꯁꯤꯡꯗꯨ ꯇꯥꯅꯅꯕ ꯃꯣꯃꯣ ꯄꯨꯔꯛꯑꯣ ꯍꯥꯏꯔꯝꯂꯒ ꯆꯪꯂꯩ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯆꯥꯕꯒ ꯌꯥꯝ ꯐꯔꯝꯃꯤꯅ". "ꯃꯁꯥꯒꯤ ꯑꯗꯨꯝ ꯐꯔꯤꯗꯨꯗꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯗꯤ ꯃꯤꯒꯤ ꯃꯥꯡꯗ ꯑꯗꯨꯗ ꯆꯥꯅꯤꯡꯉꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯍꯥꯏꯗꯦꯗꯅ. ꯁꯤꯅ ꯏꯌꯨꯝ ꯑꯣꯏꯕꯒꯤ ꯍꯥꯏꯔꯤꯅꯤ". ꯑꯅꯤꯗꯨ ꯄꯨꯟꯅ ꯍꯦꯛꯇ ꯅꯣꯛꯏ꯫ ꯍꯦꯂꯦꯅꯥꯁꯨ ꯐꯣꯟꯗꯨ ꯅꯂꯩꯃꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯌꯥꯝꯁꯤꯅ ꯁꯤꯡꯒꯔ ꯌꯥꯏꯖꯠꯀꯤ ꯅꯨꯄꯤꯗꯨꯅꯤ". ꯅꯂꯩꯃꯁꯨ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯃꯌꯥꯝ". ꯃꯌꯥꯝꯁꯨ ꯃꯊꯪ ꯀꯣꯃꯦꯟ ꯄꯤꯁꯤꯟꯅꯔꯛꯏ꯫ ꯅꯂꯩꯃꯕꯨꯁꯨ ꯐꯖꯩ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯣꯃꯦꯟꯁ ꯀꯌꯥ ꯑꯃ ꯄꯤꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯚ ꯊꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯅ ꯍꯦꯂꯦꯅꯥꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯁꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯐꯣꯇꯣ ꯀꯥꯞꯄ ꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯊꯣꯛꯅꯈ꯭ꯔꯕꯗ ꯅꯂꯩꯃꯅ ꯆꯪꯂꯩ ꯁꯅꯥ ꯈꯛ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯁꯅꯥ, ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯇꯥꯃꯣ ꯉꯥꯟꯕꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯕ꯭ꯔꯣ"꯫ "ꯅꯨꯡꯉꯥꯏ. ꯗꯗꯥ ꯈꯛꯇꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯅꯠꯇꯦ. ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯑꯩꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝ ꯂꯨꯅ ꯆꯥꯅ ꯇꯧꯕꯤ. ꯅꯪꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯑꯩ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯏ".
Janglay Sanaso Momon Tawjay Nanlay madu amok makata na hayde Ado nahanway sa tindo purak-purak sida Ado di kayo daw purak daw bayde Sum naida na nahanway di yang pamjana daw kibado Ado gi haybani Taning de Ado bu hawjubu sa tindo bu kayo daw na doy no Hol sa tindo tupo hayba Kaya hayno kang demi Nanlay magimataw sida Janglay sanado ngaklado na Nanlay ma kayo daw ragi nang ba Mana khumge hektaw baga ibecha changlagtuna machabu kaure Bema cha thoibi ke hege ma Ima hoy amuk chana batawragi adu thoibi ahallaman masak khangna chaluko imungi miyoina nunghairoi thabak nang khak tawba yade Hoy ma Nachana kaidaw nungda imung sige mangna na pamadi nunghairoi thabak tawroi Aduni Imung sina ichabu amadi aikoy bunung shibiduna tawriba khudingmakse kauba yade Haima Adugane ingi kholle gainaka yahauga yam thengna haugatpa yade ko mau amu oibaki mathau singdo chap chan tawgadawbani Janglay sanana khumba nangdringai Hemabatina maningdagi khumlai Is imauna hingda haugatlaga ingkra kansida thabak tawramisidi mama ibemana haiba illi boide Wadu tabada Layramliba singdo Hemabati da loini yenglai Hemabati su changsilaklaga ibechado oina onsilaga Haujikti nangina chaningol se aigi mo oirabanina aigi makhada mo thamba tabani Mamauda onsilaga makhatai Imana hairisi bhab taredana nasidagi aini yadaba thabak amata tawba yadeko Hemabati gi maongduda ingangaklabani pakhatpa mipaiba amasu yawrabani Ibechaga janglay sanagado Nanlay masumangai Kara adum ngakjarami Adubu janglay sanadi Tumin laysin bayadabana Hemabati na hairibadogi pakumpire Ayma Imana yadaba tabakamata Nachataw jaroi Adunidana maramok bihay sidi Ngasiso Inkrabasida Ayuk nga na hagatuna Nang natawramliba mayam diyeng Aduna niya Ngasigum nga na hagat payadi Ningtamthani na Nganlabada Pung mga dahagot pa yay Adubo Sisu dumak nga libanido Aduna niya Mga makaisaway sa dahagot pa na Hena pagani Hoy Kalenthada budi Pung mari dahagot pa do Kaiso kaide Adubo ning tamtha si dadi Masitaw gano ko Aduga niya Imanggi tabag kuding magso Yumgi mau ay natawgadabani Haibagi wakalondo Adu thado kadawani Yumgi tabag di Imong sidalay minariba Ay ko'y masena dumag Mating pang naragataw gadawani niya Hemabati na hairiba wadu taraga ibechaga lanlay magadunoy Janglay sanana tuminlay shinba aduda Hemabati na mukaso hairi Gihan darabro nang bo imana hairi se Ay dari ma Ibecha su nokmi Inamana na mausay nungsi kraboy reda ko Hay ma nungsi dradi kaino niya Mi imaw ni ka kanba nati Ijaningol magni hay na kaliba ni niya Inamahoy na najaningol sibu nung shibiba Luna kanbiba si uraga Nanaw di taseng na apen bapok jaribani Imaw gyawad pa amata niya Ikoy nilay haloy Nung sikre Ay di aygi imaw se Tanjado da ibechabu kawrado na Mabo hanaba tawrasi Miloy na gari daga kanagre Hoy Thoglagi ayso Adudagi hamabadi da muk hansilaga hayre Inama Nanawa mo kan kinabutawragi Hoy Nachaningol giyom sida Toin hek ko'y thora uko Ibecha sunok laga Hoy inama ko'y thoragi Adudagi amok Nanlay maga Janglay sanagado ansin Imagi thoibi Nanlay ma Imamuk chalukigi ko Ani magchap manana Hoy ma Numit supung tatakre Numidangi chaki sing jaba suloy raduna Jungsangan buhaygi imong amadi Sagaygi miyoy karaga tawraga Sumangda may jaw hagatu na tiklami Yayjud hoyso maragtuda yawrami Yawri balay sabi pakang sing aduda Isay saknaba yayjud tahayri Aduga jungsangan badana jagway sawa hayrami Yayjud di isay sakpadu yaraduna maruptuda onsen Gitar dom tu puthokpiragero Jungsangan baso patkumle Ahoy puthokjarage
ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯣ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯀꯅꯟ ꯀꯨꯃꯥꯔꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯟꯁꯦꯟ "ꯏꯆꯥ ꯏꯃꯨꯡ ꯃꯌꯥꯝꯁꯤꯕꯨ ꯄꯨꯡ ꯀꯌꯥ ꯐꯥꯎꯕ ꯃꯄꯥꯟꯗ ꯂꯩꯕ ꯉꯝꯅꯗꯧꯔꯤꯅꯣ?" ꯂꯩꯁꯥꯕꯤ ꯑꯃꯅ ꯐꯠ ꯈꯨꯝꯃꯤ "ꯕꯥꯖꯦ, ꯑꯩꯈꯣꯏꯗꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯂꯩꯕ ꯑꯗꯨꯝ ꯉꯝꯅꯤ." ꯄꯤꯡꯀꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ "ꯉꯝꯅꯤ ꯑꯩꯈꯣꯏꯗꯤ." ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯂꯩꯕ ꯉꯝꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯔꯦ꯫ ꯁꯥꯒꯩꯒꯤ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ "ꯑꯩꯗꯤ ꯇꯨꯝꯗꯕ ꯉꯝꯃꯣꯏ, ꯑꯌꯨꯛ ꯉꯟꯅꯁꯨ ꯍꯧꯒꯠꯇꯣꯏꯅꯤꯅ ꯉꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯇꯨꯝꯗꯕ ꯌꯥꯗꯦ, ꯑꯗꯨꯅ ꯌꯥꯝ ꯊꯦꯡꯕ ꯐꯥꯎꯕ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯕꯥꯖꯦ." ꯃꯧꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤ "ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯌꯥꯍꯧ ꯉꯟꯕꯤꯌꯨ ꯍꯥꯏꯒꯦꯅꯦ? ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯨ. ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯍꯪꯉꯛꯄꯗ ꯃꯧ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯒꯦ." ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ꯫ ꯍꯦꯃꯥꯕꯗꯤꯁꯨ ꯅꯣꯛꯂꯒ "ꯏꯆꯥꯗꯅꯤꯀꯣ, ꯏꯆꯥꯗꯅꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯕ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯤ." ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯏ꯫ ꯌꯥꯏꯆꯠꯁꯨ ꯐꯔꯛ ꯑꯃꯨꯛ ꯐꯨꯖꯤꯜꯂꯛꯏ "ꯑꯩꯁꯨ ꯂꯨꯅ ꯇꯧꯏ ꯀꯩꯅꯣ ꯏꯃꯥ." ꯌꯥꯏꯆꯠꯀꯤ ꯋꯥꯗꯨꯗ ꯅꯟꯂꯩꯃꯅ ꯇꯨꯃꯤꯟꯅ ꯈꯨꯠꯆꯤꯟꯅꯁꯤ꯫ ꯌꯥꯏꯆꯠꯁꯨ ꯈꯪꯂꯗꯨꯅ ꯂꯥꯎꯔꯛꯏ "ꯑꯩ ꯀꯩꯅꯣꯅꯦ ꯅꯥꯏ, ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ." ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯃꯇꯧꯗꯨꯗ ꯋꯥ ꯅꯣꯛꯏ꯫ ꯂꯟꯂꯩꯃꯗꯤ ꯃꯃꯤꯠ ꯐꯩꯔꯞ ꯇꯧꯅ ꯌꯥꯏꯆꯠꯇ ꯌꯦꯡꯏ꯫ ꯌꯥꯏꯆꯠꯁꯨ ꯃꯌꯥ ꯈꯤꯒꯠꯇꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯒꯤꯇꯥꯔ ꯂꯧꯊꯣꯛꯄ ꯆꯪꯈꯤꯕ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯒꯤꯇꯥꯔ ꯑꯗꯨ ꯌꯥꯏꯆꯠꯇ ꯐꯠ ꯄꯤꯁꯤꯜꯂꯤ꯫ ꯌꯥꯏꯆꯠꯁꯨ ꯒꯤꯇꯥꯔ ꯑꯗꯨꯕꯨ ꯂꯧꯔꯝꯃꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯊꯔꯦ꯫ ꯌꯥꯏꯆꯠꯁꯨ ꯒꯤꯇꯥꯔꯗꯨ ꯈꯤꯡꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯏ꯫ ꯃꯌꯥꯝꯗꯨ ꯈꯨꯕꯥꯛ ꯈꯨꯔꯒ ꯏꯁꯩ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯜꯂꯤ꯫ ꯌꯥꯏꯆꯠꯅ ꯁꯛꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯁꯛꯄꯁꯨ ꯌꯥꯎꯏ꯫ ꯌꯥꯏꯆꯠꯀꯤ IG ꯑꯦꯀꯥꯎꯟꯗꯒꯤ ꯂꯥꯏꯚꯁꯨ ꯊꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯪꯂꯩ ꯁꯅꯥꯗꯤ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯌꯥꯎꯗ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯏꯇꯞ ꯇꯞꯅ ꯀꯧꯏ "ꯗꯗꯥ." ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯃꯥꯏꯗ ꯐꯠ ꯅꯨꯄꯤꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯑꯍꯥꯎ, ꯀꯩ ꯍꯥꯏꯒꯦ? ꯀꯩꯗꯧꯔꯒꯦ? ꯗꯗꯥꯁꯨ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯁꯛꯎ." "ꯑꯩꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯁꯨ." ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩ ꯁꯅꯥ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯔꯛꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝꯅ ꯇꯞꯅ ꯃꯈꯥ ꯇꯥꯏ "ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯕ ꯁꯩꯁꯛꯄꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯁꯛꯀꯦ. ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ." ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥ ꯄꯣꯝꯊꯣꯛꯂꯝꯕꯗꯒꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ "ꯑꯩꯁꯦ ꯅꯨꯡꯁꯤꯗꯦꯗꯤ ꯍꯥꯏꯔꯒ ꯃꯅꯨꯡꯗꯗꯤ ꯅꯨꯡꯁꯤꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯅꯪꯅ." ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯒ ꯃꯌꯥꯝꯅ ꯂꯥꯡꯂꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯗꯨ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯌꯥꯏꯆꯠꯅ ꯏꯁꯩ ꯑꯃ ꯁꯛꯄ ꯂꯣꯏꯔꯛꯄꯗ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯍꯥꯏꯔꯛꯏ "ꯌꯥꯏ, ꯒꯤꯇꯥꯔꯗꯨ ꯑꯝꯇ ꯄꯤꯔꯛꯎ. ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯔꯣ?" ꯆꯤꯡꯁꯥꯡꯉꯥꯟꯕ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯆꯪꯂꯩꯁꯅꯥꯗ ꯑꯣꯟꯁꯦꯟ ꯃꯌꯥꯝꯒꯤ ꯃꯥꯡꯗꯨꯗ ꯍꯪꯂꯛꯏ "ꯀꯩ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯅꯣ?" ꯆꯪꯂꯩꯁꯅꯥꯗꯨ ꯏꯀꯥꯏꯗꯨꯅ ꯅꯣꯛꯃꯤ ꯇꯧꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ "ꯁꯦꯁ, ꯌꯥꯗꯦꯀꯣ." ꯌꯥꯏꯆꯠꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯟꯂꯩꯃꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗꯨ ꯂꯧꯔꯒ ꯂꯥꯏꯚ ꯊꯥꯔꯤꯕꯗꯨ ꯆꯤꯡꯁꯥꯡꯉꯥꯟꯕ ꯑꯃꯗꯤ ꯆꯪꯂꯩꯁꯅꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯤ꯫ ꯀꯅꯟ ꯀꯨꯃꯥꯔꯁꯨ ꯅꯣꯛꯂꯒ "ꯏꯆꯥꯁꯦ ꯃꯄꯥ ꯑꯩ ꯂꯧꯏꯅꯦ." ꯍꯦꯃꯥꯕꯗꯤꯁꯨ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ "ꯕꯦꯝꯃ, ꯊꯣꯏꯕꯤ, ꯑꯄꯥꯝꯕ ꯏꯁꯩ ꯑꯃ ꯈꯟꯗꯣꯛꯈ꯭ꯔꯣꯗꯅ." ꯆꯪꯂꯩꯁꯅꯥꯁꯨ ꯏꯀꯥꯏꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ "ꯏꯃꯥ, ꯑꯄꯥꯝꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ, ꯁꯛꯄꯨ ꯁꯛꯑꯒꯗꯤ ꯌꯥꯔꯦ." ꯃꯌꯥꯝꯗꯣ ꯑꯃꯨꯛꯀꯁꯨ ꯈꯨꯕꯥꯛ ꯈꯨꯔꯒ "ꯅꯩꯔꯦ ꯀꯩꯅꯣ ꯁꯤꯗꯤ." ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯒꯤꯇꯥꯔꯗꯨ ꯈꯤꯡꯂꯒ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯏ꯫ ꯏꯁꯩꯗꯨ ꯑꯁꯨꯝ ꯁꯛꯄ ꯍꯧꯔꯛꯄꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯅ ꯆꯪꯂꯩꯁꯅꯥꯗ ꯏꯁꯩ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅꯕ ꯍꯥꯏꯔꯛꯏ "ꯏꯅꯝꯃ, ꯏꯁꯩ ꯃꯈꯥ ꯁꯛꯂꯛꯑꯣ." ꯑꯃꯅꯁꯨ ꯑꯃꯨꯛ "ꯏꯅꯝꯆꯥ, ꯏꯁꯩ ꯃꯈꯥ ꯁꯛꯂꯛꯑꯣ, ꯀꯀꯥꯅ ꯍꯦꯜꯍꯟꯒꯅꯨ." ꯆꯪꯂꯩꯁꯅꯥꯗꯨ ꯃꯉꯛ ꯈꯥꯏꯔꯒ "ꯑꯩꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯇꯤꯌꯦ." ꯍꯦꯃꯥꯕꯗꯤꯅ ꯑꯃꯨꯛ ꯈꯥꯏ "ꯕꯦꯝꯃ, ꯍꯩꯇ꯭ꯔꯁꯨꯅꯦ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯍꯦꯛ ꯁꯛꯎ, ꯉꯥꯛꯇꯪ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ." ꯂꯟꯂꯩꯃꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ "ꯁꯅꯥ, ꯅꯪ ꯏꯁꯩ ꯑꯗꯨꯝ ꯁꯛꯄ ꯍꯩꯔꯤꯗꯨꯗꯤ ꯀꯣꯛ ꯑꯃ ꯁꯛꯎ, ꯅꯨꯄꯥꯅ ꯍꯦꯜꯍꯟꯕ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ." ꯃꯌꯥꯝꯗꯣ ꯑꯃꯁꯨ ꯁꯛꯎ ꯍꯥꯏꯅ ꯍꯥꯏꯖꯟꯅꯔꯛꯏ꯫
ꯉꯁꯥꯏꯗꯒꯤ ꯂꯥꯏꯚ ꯊꯥꯕ ꯑꯣꯏꯕꯅ ꯂꯥꯏꯚ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯁꯨ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯀꯣꯃꯦꯟ ꯃꯌꯥꯝꯗꯣ ꯎꯔꯒ ꯌꯥꯏꯗ꯭ꯔꯤꯅ ꯍꯥꯏꯔꯦ, ꯆꯪꯂꯩ ꯁꯅꯥꯅ ꯏꯁꯩ ꯃꯈꯥꯗ ꯁꯛꯂꯣ, ꯂꯥꯏꯚ ꯌꯦꯡꯂꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯁꯛꯑꯣ ꯁꯛꯑꯣꯅ ꯍꯥꯏ ꯂꯩꯔꯦ꯫ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯅꯤꯡꯁꯥꯁꯣꯜ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯣꯏ ꯑꯩ ꯍꯩꯇ꯭ꯔꯁꯨ ꯃꯈꯥꯗ ꯁꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯆꯨꯡꯁꯥꯉꯥꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯆꯨꯡꯁꯥꯉꯥꯟꯕꯅ ꯒꯤꯇꯔꯗꯨ ꯈꯤꯡꯕ ꯍꯧꯔꯦ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯁꯛꯂꯝꯕ ꯏꯁꯩ ꯑꯗꯨꯒꯤ ꯃꯈꯥ ꯁꯛꯂꯦ꯫ ꯃꯌꯥꯝꯗꯨ ꯈꯨꯕꯥꯛ ꯍꯧꯅ ꯂꯣꯏꯅ ꯈꯨꯟꯅꯔꯦ꯫ ꯂꯥꯏꯚ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯂꯤ꯫ ꯁꯨꯍꯦꯟꯁꯨ ꯂꯥꯏꯚ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯃꯥ ꯃꯁꯥꯗꯨ ꯈꯝꯕꯟꯖꯕ ꯐꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯟꯊꯔꯨꯕꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯂꯥꯜꯂꯦ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯈꯟꯖꯩ꯫ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯂꯣꯏꯁꯤꯜꯂꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯅꯔꯛꯂꯦ꯫ ꯍꯟꯒꯗꯕꯁꯤꯡꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯤꯡꯀꯤꯗꯤ ꯃꯕꯨꯡ ꯃꯅꯝꯃꯅ ꯍꯟꯈꯤꯕꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯥꯗꯤ ꯆꯥꯛꯀꯧꯕ ꯐꯥꯎꯕ ꯆꯨꯡꯁꯥꯉꯥꯟꯕ ꯍꯣꯏꯗ ꯂꯩꯒꯗꯕ ꯃꯔꯝꯅ꯫ ꯆꯨꯡꯁꯥꯉꯥꯟꯕ ꯑꯃꯗꯤ ꯆꯪꯂꯩ ꯁꯅꯥꯁꯨ ꯃꯈꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯁꯣ ꯂꯣꯜꯂꯤꯕ ꯀꯥ ꯑꯗꯨ ꯎꯕꯗ ꯆꯪꯂꯩ ꯁꯅꯥ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗ꯭ꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯍꯪꯉꯤ, ꯗꯗꯥ ꯑꯁꯤꯒꯤ ꯀꯥꯁꯦ ꯐꯠꯇ ꯍꯥꯎꯗꯤ ꯃꯌꯥꯝ ꯑꯃ ꯊꯝꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯁꯣ ꯑꯗꯨꯝ ꯂꯣꯜꯂꯒ ꯊꯝꯃꯤꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯊꯋꯥꯏꯒ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤꯔꯕ? ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯅꯣꯛꯂꯛꯏ ꯆꯪꯂꯩ ꯁꯅꯥꯗꯣ꯫ ꯆꯨꯡꯁꯥꯉꯥꯟꯕ ꯃꯣꯡ ꯍꯥꯗ ꯈꯨꯝꯃꯤ, ꯀꯗꯥꯏꯗ ꯐꯠꯇ ꯍꯥꯎꯗꯤꯅꯣꯍꯦ? ꯃꯤ ꯑꯁꯤꯒꯤ ꯀꯥꯁꯤꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯊꯦꯠꯂꯤꯅꯤ ꯀꯩꯅꯣ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯣꯛꯂꯝꯕ ꯁꯛꯐꯝ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ ꯆꯪꯂꯩ ꯁꯅꯥꯗꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯔ ꯁꯥꯎꯅꯤꯡꯕ ꯃꯥꯟꯕ ꯃꯑꯣꯡꯗ, ꯑꯗꯨꯗꯤ ꯑꯩꯒ ꯂꯨꯍꯣꯡꯕ ꯃꯍꯨꯠꯇ ꯀꯥꯁꯤꯗ ꯊꯦꯠꯂꯤꯕ ꯗꯗꯥꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯁꯤꯒ ꯂꯨꯍꯣꯡꯕ ꯀꯩꯗꯧꯒꯦ? ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ, ꯏꯁ ꯑꯩ ꯅꯨꯡꯁꯤꯗꯦꯁꯨ ꯍꯥꯏꯔꯒ ꯈꯝꯕꯜꯂꯤꯕ? ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯗꯦ ꯀꯩꯅꯣ, ꯀꯩꯗꯧ ꯅꯨꯡꯁꯤꯗꯣꯏꯕ ꯅꯪꯗꯤ? ꯑꯗꯨꯒꯤꯔ ꯅꯪꯅ ꯍꯧꯖꯤꯛꯇ ꯅꯆꯤꯟꯒꯗꯣ ꯄꯣꯝꯊꯣꯛꯑꯒ ꯏꯁꯧ ꯑꯣꯏ ꯀꯩ ꯑꯣꯏ ꯀꯥꯗ ꯊꯦꯠꯂꯤꯕ ꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯕ ꯀꯩꯗꯧꯒꯦ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯤꯗꯣ? ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯀꯩꯅꯣꯗꯨꯗꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯆꯪꯂꯩ ꯁꯅꯥꯗꯨ ꯀꯥꯗ ꯆꯪꯈꯤ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯦꯞꯇꯨꯅ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯂꯒ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ, ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦꯁꯦ, ꯅꯨꯡꯁꯤꯗꯕꯒꯁꯨ ꯑꯃꯨꯛ ꯁꯥꯖꯤꯜꯂꯝꯃꯦꯕ꯫ ꯑꯗꯨꯗꯒꯤ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯄꯨꯛꯅꯤꯡꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤ, ꯀꯥ ꯑꯁꯤꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯦꯡꯍꯜꯂꯒꯦ꯫ ꯆꯪꯂꯩ ꯁꯅꯥꯗꯨ ꯁꯣꯝꯗ ꯀꯥꯡꯈꯟꯗꯨ ꯍꯥꯏꯊ ꯍꯥꯏꯊꯅ ꯃꯆꯤꯟꯗ ꯁꯥꯎꯅꯤꯡꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ, ꯃꯥꯅ ꯅꯨꯡꯁꯤꯖꯕꯗꯣ ꯂꯩꯔꯗꯤ ꯀꯣꯛ ꯃꯥꯒ ꯂꯨꯍꯣꯡꯉꯝꯕ ꯀꯩꯗꯧꯒꯦꯕ? ꯄꯨꯛꯆꯦꯜ ꯆꯥꯎꯕꯒ ꯁꯥꯔꯒ ꯑꯩꯒ ꯑꯃꯨꯛ ꯂꯨꯍꯣꯡ ꯁꯥꯗꯅ ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯗꯧꯔꯤꯗ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯀꯥꯗ ꯆꯪꯂꯛꯄꯅ ꯅꯨꯄꯤꯁꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯔꯦ, ꯍꯣ ꯄꯤꯀꯅꯥꯎ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯌꯥꯝ ꯁꯣꯜꯂꯤꯗꯨ ꯀꯩꯒꯤꯅꯣꯕ? ꯆꯪꯂꯩ ꯁꯅꯥꯁꯨ ꯐꯠ ꯈꯨꯝꯃꯤ, ꯍꯣ ꯀꯩꯝ ꯇꯧꯗꯤꯌꯦ, ꯀꯩꯝ ꯇꯧꯗꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯆꯪꯂꯩ ꯁꯅꯥꯗꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯍꯤꯞꯊꯈ꯭ꯔꯦ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯐꯃꯨꯡꯗ ꯀꯥꯔꯛꯂꯒ ꯐꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯀꯧꯏ, ꯄꯤꯀꯅꯥꯎ꯫ ꯆꯪꯂꯩ ꯁꯅꯥ ꯈꯨꯝꯗꯦ, ꯃꯃꯥꯏꯗꯨ ꯐꯩꯖꯨꯞꯇꯨꯅ ꯀꯨꯞꯁꯤꯜꯂꯒ ꯍꯤꯞꯄꯤ꯫ ꯆꯨꯡꯁꯥꯉꯥꯟꯕ ꯑꯃꯨꯛꯀꯁꯨ, ꯍꯣ ꯄꯤꯀꯅꯥꯎ꯫ ꯆꯪꯂꯩ ꯁꯅꯥ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯅꯨꯄꯥꯁꯤꯁꯨ ꯃꯈꯥ ꯑꯗꯨꯝ ꯇꯥꯏ, ꯄꯤꯀꯅꯥꯎ ꯅꯪꯁꯦ ꯃꯤ ꯀꯣꯏꯗꯦ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒꯁꯨ ꯅꯪꯅ ꯑꯩꯕꯨꯗꯤ ꯐꯖꯅ ꯑꯗꯨꯝ ꯂꯣꯏꯅꯕꯤ, ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯨ ꯊꯣꯛꯇꯦ꯫ ꯍꯟꯗꯛꯇꯤ ꯆꯪꯂꯩ ꯁꯅꯥ ꯃꯃꯥꯏꯗꯨ ꯐꯩꯖꯨꯞꯅ ꯈꯨꯝꯖꯤꯜꯂꯝꯕꯗꯨ ꯐꯠ ꯍꯥꯏꯗꯣꯛꯂꯒ ꯍꯥꯏꯔꯦ, ꯗꯗꯥ ꯅꯪ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯥ? ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ ꯌꯥꯔꯦ꯫ ꯆꯨꯡꯁꯥꯉꯥꯟꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯔꯦ, ꯅꯪꯅ ꯑꯩꯕꯨ ꯁꯨꯝꯅ ꯅꯨꯡꯁꯤꯕ ꯉꯝꯃꯔꯣꯏꯗ꯭ꯔꯣ? ꯈꯪꯗꯦ, ꯍꯪꯉꯛꯀꯅꯣ ꯑꯝꯇ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯗꯦ꯫ ꯑꯣ, ꯃꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯔꯛꯄ ꯌꯥꯏ ꯁꯤꯅꯤꯅꯦ꯫ ꯑꯁ ꯋꯥꯊꯤ ꯌꯥꯝ ꯇꯧꯋꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯆꯪꯂꯩ ꯁꯅꯥ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯍꯤꯞꯈ꯭ꯔꯦ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯇꯞꯅ, ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛ, ꯃꯪꯗꯁꯨ ꯅꯄꯨꯔꯣꯏꯕ ꯎꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯇꯞꯅ ꯍꯤꯞꯊꯈꯤ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯁꯣꯝꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯗꯨꯗꯒꯤ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯇꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯒ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯩꯅꯣ ꯑꯩꯒꯤꯁꯤꯕꯣ?
ꯃꯥ ꯅꯨꯡꯁꯤꯔꯛꯏꯖꯥꯠꯂꯣ ꯃꯥꯅ ꯅꯨꯡꯁꯤꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯃꯃꯣꯟ ꯍꯦꯛꯇ ꯅꯣꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯇꯣꯞꯄ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠ ꯄꯜꯂꯛꯄꯗꯅ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯗꯗꯥꯅ ꯑꯩꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯕꯁꯤꯗ ꯑꯩꯅꯁꯨ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯗꯗꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯈꯔꯗꯤ ꯂꯣꯠꯁꯤꯜꯂꯒ ꯑꯩ ꯊꯝꯈꯤꯒꯦ